Manipur, Tom TV, Manipur ki ahanba private satellite channel, haukiba chahi English ngani supna taraga nipangi, October 2 da safonglaki. Channel asi Manipur ki Chief Minister N. Biren na sangaduna launch toki. Channel asigi ihan hanbo oina miyamna yamna pamna kiba haujiksu pamna riba Coffee with Tom sandokpa hauki. Krumzari, Coffee with Times of Manipur Ming Tabiru Singh Ahan Mamta Taram Okchari. Chahi adumaki October 8 tagi hauduna matam gi oiba pau sing nongmada ahumlak sandoktuna miyam gi pukning jingsin bahuraki. Ready. Kurumzari Times of Manipur News Ming Tabi Rupunabu Arumla Taramok Sering Sigimuru Boxing Miam the Sandu. Hello, you're watching Times of Manipur English News with me, Mandira, and now the news in detail. Tom TV ki staff singna khudong thiba yaba mafam kaya da fawba thawai khubak da haptuna matam gi ihau sing live broadcast amadi ground reporting tawduna miyam na khwaidigi thajaba amadi khwaidigi pamnaba channel ama oiraki. Panba yabadi chahi asigi haurakpa tha kharada lamdam asida mairi thokna chakhiba ihau Citizenship Amendment Bill gi matangda su nongju nongsa ayuk nomidang khaidana pungja khudigi paudam piki. Madamukna lamdam asigi miyamna Tom TV bu masak khangba honaraki. Miam gi ihong na mai pakiba se Tom TV gi achauba kridini Tom TV bu thagat phongdok chari akhoi gi Tom TV na tear gas mom mayam barakta song chhallaga chiba kidana thongna leina miam pithimi sintung na message bibire bagi damakta so hainingai leitana thagat chari Tom TV sina tawri ba contribution chini masing babang ngamdre mai pakpa mayam ama miam da paugil asauba paugil ma pi bagi damakta sa ikon Tom TV bo hanna amana thagat chari. I like to thank to the Tom TV. Hairiba masigi lakiba intense series of agitation asida Tom TV na yamna chawa thodang lodana day and night cover tawirakanda live telecast tawirakanda kuda da thoiba thodo ato singa se masibu Manipur amadi malengi mafam kudamakta broadcast tawidana khagen bibase masi Tom TV gi leiriba policy khulai asi masi leiba asigi da hokta khwaidagi maru oiba one of the most important koigi weapon namani haidana koina so tmaina lawje. Ramrai da thokiba hi laksin bagi laibak thiba thodokta ising da lopkiba mioi ahum thibagi exclusive live telecast pikhiba aduna channel asigi oina khwaidagi TRP wangkhiba loinana YouTube ta numit humni gi manungda subscriber listing kuntrarom henkat hanba ngamkhi. Tom TV na hauzik phawbada kana leijadraba tola taraba singi paudam kaya semduna sandokpadagi social media da miyamna pamna yengba horakhi madugi su mathakta awaba taraba mioi kaya da mateng phanghanba ngamkhi. YouTube amadi Facebook ta miyamna khwaidagi yamna yengna khiba paudam singdi Menaka acid attack report
Ramrai Victims Family Report, Sanathoi ki imungi awaba asina chingbusing asini. Ching tamgi khenaba thidana manung hanjinba loijing loya kaya da chatuna akhanaba report kaya utpaga loinana singmi singna thingnariba awan nungai kaya gi matangda paudam piduna akhanaba miyeng changsinba horakhi. Masimakna chingmi ichilinau singna Tom TV asibu khwaidigi hena pamnaba channel ama oirakhi. Tom TV na safong lakhiba numittagi hauduna pungfam asi faubada Nongzu nungsa ahing nungthil ching tam khaidana miyamda achumba paudam atenba matamda yahonba ngamnaba honnaduna lakli. Manglam chat amadi tunglam chattasu miyamgi thajaba manghandana thamba haibusina Tom TV gi amatta oiraba pandamni. Group led by TH Vishwajit, Minister TH Vishwajit has been demanding replacement of Chief Minister N. Biren.